ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯇꯥꯔꯤꯛ 3ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯁꯛ ꯃꯆꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯅꯩꯅꯔꯛꯂꯤ ꯑꯃꯗꯤ ꯃꯁꯛ ꯃꯒꯨꯟꯗ ꯌꯥꯝꯅ ꯍꯣꯡꯂꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯑꯃ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯎꯕ ꯐꯪꯂꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯌꯥ ꯂꯩ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯁꯥ ꯇꯧꯔꯛꯄ ꯑꯁꯤꯅ ꯍꯤꯡꯁꯥ ꯑꯁꯤꯒ ꯁꯝꯅꯕ ꯔꯥꯖꯅꯤꯇꯤ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯒꯤ ꯆꯅꯩꯅꯕ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯔꯛꯄ ꯑꯁꯤꯅꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯤꯡ ꯇꯝ ꯇꯥꯏꯅꯐꯝꯒꯤ ꯑꯀꯛꯅꯕ ꯃꯐꯝ ꯈꯔꯗ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯇꯕ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤꯒꯤ ꯃꯊꯛꯇ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯍꯤꯡꯁꯥ ꯊꯣꯛꯇꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯝꯕ ꯖꯤꯔꯤꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯡꯊꯛꯇꯒꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯕ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯕꯣꯝ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯅ ꯍꯧꯈꯤꯕ ꯊꯥ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯍꯦꯟꯅ ꯂꯨꯁꯤꯜꯍꯜꯂꯛꯂꯤ꯫ ꯑꯅꯧꯕ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯟꯅꯗꯕ ꯃꯣꯠ ꯀꯌꯥ ꯄꯤꯅꯔꯒꯁꯨ ꯇꯦꯛꯅꯤꯀꯦꯜ ꯇꯥꯝꯗ ꯗ꯭ꯔꯣꯟ ꯀꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯣꯀꯦꯠ ꯀꯧꯕ꯭ꯔꯥ ꯍꯥꯏꯕ ꯃꯔꯩ ꯂꯩꯗꯨꯅꯁꯨ ꯅꯣꯡꯊꯛꯇ ꯕꯣꯝ ꯄꯨꯔꯛꯂꯒ ꯊꯥꯊꯔꯛꯄ ꯑꯃꯗꯤ ꯃꯥꯏꯜ ꯀꯌꯥ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯑꯁꯥꯡꯕ ꯕꯣꯝ ꯀꯥꯞꯂꯛꯄ ꯑꯁꯤꯅ ꯃꯨꯛꯅꯕ ꯑꯁꯤ ꯂꯨꯁꯤꯜꯂꯛꯂꯤ ꯍꯥꯏꯕ ꯇꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯧꯖꯤꯛ ꯐꯝ ꯄꯥꯏꯔꯤꯕ ꯅꯠꯇ꯭ꯔꯒ ꯄꯥꯏꯔꯝꯕꯁꯤꯡꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥꯟꯅꯗꯕ ꯃꯣꯠ ꯀꯌꯥ ꯄꯤꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯐꯣꯡꯗꯣꯛꯅꯔꯛꯄ ꯑꯁꯤꯅ ꯃꯩ ꯑꯆꯥꯛꯄꯗ ꯍꯨꯃꯥꯏ ꯍꯨꯝꯕ ꯑꯣꯏꯅ ꯊꯣꯛꯂꯛꯂꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯃꯨꯛꯅꯕꯒꯤ ꯑꯇꯣꯞꯄ ꯊꯥꯛ ꯑꯃ ꯑꯣꯏꯅ ꯂꯝ ꯍꯦꯟꯖꯤꯟꯅ ꯂꯝꯃꯥꯛꯅꯗꯨꯅ ꯆꯠꯈꯤꯕ ꯅꯍꯥ 3 ꯐꯥꯔꯒ ꯃꯟꯇꯤꯛꯅꯕꯒꯤ ꯄꯣ ꯀꯥꯡꯕ ꯑꯃ ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯅꯩꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯝ ꯍꯦꯟꯖꯤꯟꯅ ꯂꯝꯃꯥꯛꯅꯗꯨꯅ ꯆꯪꯅꯕꯗ ꯏꯔꯥꯡ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯐꯥꯔꯒ ꯁꯤꯅ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗꯤ ꯍꯥꯟꯅꯅ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯝꯃꯥꯛꯅꯔꯕ ꯃꯤꯑꯣꯏꯕꯨ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣ ꯀꯥꯡꯕꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯟꯇꯤꯛꯅꯕ ꯑꯁꯤꯗꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯇꯁꯦꯡꯅ ꯂꯥꯜꯍꯧꯕꯒꯤ ꯏꯇꯤꯍꯥꯁꯇꯗꯤ ꯃꯔꯛꯇ ꯊꯦꯡꯅꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯨꯝꯕꯗꯗꯤ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯍꯥ 3 ꯐꯥꯈ꯭ꯔꯒ ꯑꯃ ꯊꯥꯗꯣꯔꯛꯂꯒ ꯑꯅꯤ ꯑꯃꯅ ꯃꯟꯇꯤꯛꯅꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯏꯔꯥꯡ ꯃꯅꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯋꯥꯍꯪꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯊꯧ ꯃꯉꯝ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯔꯦꯞꯀꯤ ꯋꯥꯐꯝ ꯆꯥꯎꯅ ꯃꯁꯤꯗ ꯆꯦꯟꯅꯩ꯫ ꯃꯈꯣꯏ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯕꯟꯗꯤꯁꯤꯡ, ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝꯕ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯔꯛꯄ, ꯑꯈꯟꯅꯕ ꯈꯨꯟ ꯑꯃꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯊꯝꯃꯨ ꯍꯥꯏꯔꯤꯕꯁꯤ ꯗꯥꯕꯤ ꯑꯁꯤꯗꯒꯤꯗꯤ ꯗꯥꯕꯤ ꯇꯥꯟꯕꯒꯤ ꯔꯥꯖꯅꯤꯇꯤ ꯑꯃꯗꯤ ꯗꯥꯕꯤ ꯐꯪꯅꯕꯒꯤ ꯂꯧꯈꯠꯂꯤꯕ ꯄꯥꯝꯕꯩ ꯑꯗꯨꯅ ꯍꯦꯟꯅ ꯍꯛꯆꯤꯟꯅ ꯂꯧꯕ ꯆꯪꯏ꯫ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯗꯥꯕꯤ ꯇꯥꯟꯕ ꯉꯝꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯌꯦꯡꯁꯤꯟꯕ ꯆꯪꯏ꯫ ꯅꯍꯥ ꯑꯅꯤ ꯊꯥꯗꯣꯔꯛꯅꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯊꯝꯂꯛꯂꯤꯕ ꯗꯥꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯁꯪꯇꯥꯏꯅꯕ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯗꯥꯕꯤ ꯑꯃꯗꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯄꯥꯕꯗ ꯂꯨꯅ ꯊꯣꯛꯄ ꯋꯥ ꯑꯣꯏꯗ꯭ꯔꯦ꯫ ꯃꯟꯇꯤꯛꯅꯕ ꯑꯗꯨꯗ MLA ꯑꯃ, DGP ꯌꯥꯎꯅ ꯃꯟꯇꯤꯛꯅꯕ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯔꯥꯖꯅꯤꯇꯤꯒꯤ ꯃꯟꯇꯤꯛꯅꯕꯒꯤ ꯃꯤ ꯐꯥꯕꯒꯤ ꯄꯥꯝꯕꯩ ꯑꯁꯤꯗ ꯄꯤꯔꯤꯕ ꯂꯩꯕꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯀꯌꯥ ꯂꯩꯔꯛꯏ꯫ ꯐꯥꯈ꯭ꯔꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯄꯥꯝꯕꯩꯗ ꯑꯌꯥꯕ ꯄꯤꯕꯁꯨ ꯌꯥꯗꯦ꯫ ꯃꯁꯤꯗ ꯌꯥꯝꯅ ꯆꯣꯏ ꯆꯥꯡ ꯇꯧꯒꯗꯕ ꯋꯥ ꯈꯔ ꯆꯦꯟꯅꯔꯤ꯫ ꯍꯤꯡꯁꯥ ꯌꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯅ ꯌꯦꯡꯕꯗꯒꯤꯗꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥ ꯀꯌꯥ ꯑꯃꯒ ꯁꯝꯖꯤꯟꯅꯔꯛꯂꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯛꯆꯤꯜꯂꯤꯕ ꯋꯥꯐꯝꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ, ꯆꯤꯅꯥ ꯑꯃꯗꯤ ꯑꯇꯩ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯆꯥꯎꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯝꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯒ ꯁꯝꯅꯅ ꯌꯦꯡꯂꯛꯄ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯎꯕꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯅ ꯎꯔꯤꯕ ꯑꯥꯏꯟ ꯀꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯀ ꯃꯥꯟꯅꯔꯛꯇꯕ ꯀꯌꯥ ꯉꯥꯡꯅꯔꯤꯕ ꯋꯥ ꯀꯌꯥꯗ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯆꯥꯛ ꯑꯃꯈꯛꯇꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯄꯥꯝꯕꯩ ꯃꯁꯤꯡ ꯌꯥꯝꯕ ꯗꯤꯖꯥꯏꯟ ꯑꯃ ꯃꯊꯧ ꯇꯥꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯃꯨꯛꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯎꯅꯔꯤ ꯍꯥꯏꯕ ꯑꯁꯤꯈꯛꯇꯅ ꯌꯥꯔꯛꯇꯕ ꯌꯥꯏ꯫ ꯎꯪꯈꯠꯍꯟꯗꯅ ꯊꯝꯕ ꯉꯝꯍꯜꯂꯤꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯂꯒ ꯎꯪꯈꯠꯅꯅꯕ ꯃꯤ ꯈꯣꯝꯒꯠꯄ ꯉꯝꯍꯜꯂꯤꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯅꯕ ꯂꯥꯛꯅꯒꯗꯕꯅꯤ꯫ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯃꯇꯣꯝꯇ ꯂꯥꯛꯆꯗꯦ꯫ ꯁꯥꯟꯇꯤ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯃꯟꯇꯤꯛꯅꯕ ꯐꯥꯎꯕ ꯌꯧꯅ ꯍꯤꯡꯁꯥꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯥꯏꯟ ꯀꯥꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡꯗꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤ ꯅꯠꯇ꯭ꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅꯕ ꯁꯍꯤ ꯇꯧꯔꯤ ꯍꯥꯏꯕ ꯌꯦꯡꯗꯅ ꯃꯈꯣꯏꯅ ꯌꯥꯎꯔꯤꯕ ꯂꯨꯞꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯕ, ꯈꯣꯝꯖꯤꯟꯕ ꯑꯃꯗꯤ ꯍꯤꯡꯁꯥ ꯇꯧꯕ ꯉꯝꯍꯟꯗꯕ ꯆꯪꯏ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯅꯣꯡꯃꯩ ꯈꯔ ꯅꯠꯇ꯭ꯔꯒ ꯕꯣꯝ ꯈꯔ ꯐꯥꯕ ꯅꯠꯇꯅ ꯑꯇꯝꯅꯕ ꯄꯣꯔꯝ ꯑꯃ ꯌꯥꯠꯄ ꯃꯤꯌꯥꯝꯅ ꯐꯣꯡꯅ ꯎꯗ꯭ꯔꯤ꯫ ꯍꯤꯡꯁꯥ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯔꯥꯖꯅꯤꯇꯤ ꯑꯃꯒꯤ ꯇꯧꯗ꯭ꯔ ꯐꯗ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯨꯏꯊꯕ ꯍꯥꯏꯕꯁꯤ ꯀꯨꯏꯊꯕꯅ ꯄꯨꯔꯛꯄ ꯆꯅꯩꯅꯕ ꯔꯥꯖꯅꯤꯇꯤ ꯑꯃꯒꯤ ꯊꯣꯡ ꯍꯥꯡꯕꯤꯕꯅꯤ꯫